अहनबमक्तदा डायमंड रेडियो चैनल असगी क्राइम रिपोर्ट थोरो मसिबु ताबिरिबा सिंगु जेम्स खंगजमना तरामनोक चबगलोइना इकोंगनोना खुरुमजरी ngasi jomu puduna lakchari diamond radio na chama gani fu tare chuba tangkak awon ba ohongba science ke ano bo khodol na piri adubu aphaba ma leibagi su phattaba amadi adumak lei aningba apamba ma pangthong nanum honabada asamba lambi thibadagi mai pakadabadu mai thibasu adumak yawnari ai gi saktam ishorna chapchana sintha amagi damak phajarabasu thirabasu sakpham amada kana amataga manahandana ishorna pibirakli malay masida adubu ngasidi film kayada khoina ukiba plastic surgery haina khangnaba asina miyoi bagi sak ningthina semduna film do tawkhibagum ngasidi taibangda so dumak tawba yar adubu maina chakhiba acid na hijin biramba accident tawbadagi sokiba natraga topa thodok amadagi sokpa panba yaukibadagi mai gi saktam khut ki hakchang gi phibam soibadagi hairiba asigumba technology ase sijanaduna amuk hanna हानगी फिबम द लहलकबा हाइबसिदी यामना फग्रब उपाय अमन अके अमोगी द हाइरुरबदी नुपी अमगी मसक फजननबा महाकी केबद चंगब पोट अमगुमना प्लास्टिक सर्जरी नोमोनोमगी माले मसिदा सिजनबा सु हेलगली असुमना साउथ कोरिया दा नुपी अमा प्लास्टिक सर्जरी अमुक तौबा हाइबसी अदुमक सोइदना चनरी लमदम मसिदा सु चही खरा सिदा ओवनबा ओहोंबा केला मसागे हाना लेजरम सकफम अदुदगी हेना फजननबा तोंगान तोंगान सर्जरी कया तौबदगी मसामा के हाना लेरंबा मसक अदुदगी फनेयाम होंदोकेदुना अतोप सक्तम अमदा लेखिबदगी महाके हानगी मसक अदुगो मानदबा फावबा कयामरुम याव अदुबु मियोइबगी फजबा इंखलकपगी मतम महाकी चही मतंगदा पीरिबा फजबदी फनेयामना सेमलबसु चही 95 सुरकांदा चही 19 सुबी नुपी मचा अमगुमना फजौ हाइबदुदी पाक यागदबदी नथि अदुबु माइ खजेक्तंग खुइसिलकपा मिथुप यावदबा तोंगान तोंगान बा अके अमोगी मोंग कयादा अमदी खजाई चौथोकपा असिना चिंगबा फजनबगी मोंग कयादा सेम साबदी मागी मागी अपामदा दुमक सेम सानरी मसेमंगना असिगुम्बा सर्जरी की खुदोंग चाबा पीरिबा सिंगबु हंथनो हुंदुनो गांगबगी वफम दिनचदी फजबबु पामदबा कना लेबगे लमदम मसिदसु नुपी मचा कया मिथुप हापकी चनबी मलाक्ले माले मसिदा लेरिबा मंगोलोइड की फुरुप सिंगदी मसाना मिथुप असे खरा दुमक यावगंदी मसिना हेक येंगबा मतमदा अखोई मंगोलोइड ने हाइबसे अदुमक ताकलिबन अदुबु हक्चांगी मनुंगदा लेरिबा आइगी जिन पुनमंगना मंगोलोइड ओइरगा आइगी माइथोंगदना नातोन तुम्बा मिट कुटपा अतोपा मसक फजबा जाति एमगी मोंगदा चटखरबदी मसिना कमदोबा वाफम मसिना नाकंदा लेजखरसन नुपी मचा कया अमदि हौजिकसु इमुंग मनुंगदा आइगी मिथुप हापीगदबनी हाइदुना हौजिकतगी निंगाइ तौबा याहुदबा नथि मियामना सदुमक ताबिरंगन आइगी सकफमना फजदसनु थीसनु मुसनु आइगी फिबमना मोंग चाद्रबसु आई हाइबसिना आइगी इहैगी मतुंग इना आइना तौरुबा थबक्तुना आइगी लेरिबा फुरुप असिदा आइगी लेरिबा लेबाक लमदम असिदा मसक नाइबा थबक अमा तौदुना आइना मांगजिन थादुना लेपंगमलबदी मतम मदुदा आइना सक फजद्रबसु आइना थीरबसु आइगी लेजरिबा आइगी गुण आइगी थबक अदुना माइ पाकनबा मतुंगदा लेरिबा मियामना मेदाम सार हाइनगदबा ngaktani masina karamba वाफम असी तमजबनी ताकजब नचदी अफबदु तंग लोक्सन बियु सोइखिबा रानबा यावरबसु ngakpigani ngasigi केस असी गुजरात के पोरबंदर हारिबा मफम असी थोकिबा थौदोक अमा खंगनी मफम असीदा हरकेस कौबा मियोय अमा लेरम हरकेस न थबक चलुरगा हलकपा मतमदा महाकी मयुमदा महाकी नुपी अमदी मचा नुपी थिरम महाकी नुपी की ममिंग नैना अमदी मचा नुपी हाइटल मचा नुपी की सही असी सही मंगा रोम सुरम मखोय अनिमक युमदा लेरमदे महांगना युम अदुगी मथंग मखा काखतुना कोइथि थिबदा मचा नुपी अमदी महाकी नुपी फंगिरमदे महाक पना कोइनि युम अदुदो गाइदुना लेखि लेकाइगी मीदा हंगबा मतमदसु कनामतन उहोगदी हाइरखि थेंजिलकपा अदुददी महांगना पुलिस स्टेशन दा चतुना कंप्लेन तौखि हर केस अमदी महाकी नुपी लोहोंगबा चही 10 रोम भारमि अमदी मचा नुपी चही 5 रोम सुरबी अमा लेरम यामना इंगना चिकना नुंगाइबा नॉर्मल ओइबे इमुंग अमा ओइरम अदुबु खंगहौदना नैनाना असुमना थीबा खंगदबसिदा हर केसना तौफम खंगलमदे अमदी असुमना महाक थौदोक असि ममांगदा अमुक्ता फावबा थोक्तबना महाक मसादा यामना खोइरांग खोसावनरम लोइनना महाकी नुपी अमदी मचा नुपी लेरमदबसिना खुदोंग थीबा अमा थोकदौरिब्रा हाइना महाकी मथमोइदा तत्तनो हंग अमसु हंगजरमि मसिगी मतुंगदा पुलिसना कोपना हंगलबा मतुंगदा तौफम थोकपा थबक मखा ताना थिगतपा हौखिरम मसिदगी पुलिसना हर केस का युम थंगनबा मियोइसिंगदा वा कया हंगलमि वाफम अमदी मखोइना वा हंगबदुदा थोरखि मदुदी नुंगथेल पोंग अनिरोम तारकपा अदुदा हर केस की युम असिदा नुपा अमा हेक तोइना लाई हाइरखि अदुबु लाक्लिबा मियोइ अदु लेकाइगी मियोइना कनानो हाइबा खंगदे हाइदुना हाइरम
wafam ase harkes ta police na haiba matamda mahakti asugumba karigumba mata khangba leite asumna hairaki masigi matungda naina mahaki phone record punamak police na details singthoki amadi mahaki phone aduda toina wari sanaba number amakak khangkiram number ase police na harkes ta hangba matamda harkes na number ase amukta mahak khangde hairaki makata na police na number aduda call tawduni yengba matamda switch off laiki police na makata na tigapa matamda number asigi mapu ase Porbandar mafam aduda leiba company amada thabak yauba miyoi amani haibasi khanglami miyoi adugi maming Yagnesh kauba miyoi amani haibasu khangki harkes amadi nenana leiriba yum asiga mahaksu panglap laptana leiba miyoi amani haibasu khanglami police na harkes ki khongul liba matamda mahak company amada mechanical engineering oina thabak tawi haiba khanglaki amadi office aduda police na hangba matamda Yagnesh numit ini asi mahak office karakhi di hairaki Amaromda Yagnesh ki number aduda police na toina call tawduni yengba matamda mahak phone switch on toraki adubu phone tawba aduda mahak pairamde asumna phone paidraba matungda bahangna ngai hak leiraba matungda phone se amamuk off tawki police na khalami naina amadi mahak ki machanupi haital thiba khangdriba asi soidanamaki Yagnesh hariba mi asigi mari leinaba oiramgani haina khanki yamna ngakpa wafam amana asumna numit ini maga haukraba matungda police station da Yagnesh laki sir ai Yagnesh ai mafam sida ai mechanical engineering when I thabak tawjabani sir ai bu thirami haibasibu karigino sir ngasi numit ini muksinang office sukadi haikarai lege sir ai imanaba magi lohungbagi damak ai Ahmedabad ai chatpani sir oh aduga nena harisidi nang khangbro sir kanano nena haiba sir ai toina khangdi yamna fare adu matungda de khoina phone torokpa matamda phone se paibigedamni adu khoina kawba matamda police station sida lakadabani sir kari maramgino sir khangjaba yabra sir maram haibabu nakoine leiriba jaga sidagi nena kawbi mawma mahaki machanupi ga puna mangkhre fare nang hojigidi chatpe yarni aduga akhoina kawba matamse nang mafam sida phalakadamni phani sir asumna hairiga mahak thadokiram Amaromda police na mangonda chingnabadi toklamdi maramdi mahaki number asi yamna toina nena gi number da call torokpa number amani haibasin adubu police na wafam ase haikiramdi masigi matungda nena Porbandar gi Sambudar khongban amada wanthaduna leiramki amadi mafam adudagi mahaku masak khangba auto thauba miyoi amakhangna mahaki auto da mahakpu puduna nena harkes ki yumda purakhiram harkes yamna haraukhiram mahaki nupi phangba sida adubu mahak machanupi phangdabasida mahak wajaba madi leram masigi matungda paw asi tabadigi police na nena gi machin hangbalaki amadi mangonda wa hangkiram mahaki wafam da angakpa thajaningai oidaba wafam kaya ama nena na hairaklam madudi numit aduda mahaki yumda sadhu amalaki amadi ahanbada sadhu aduna wari watai sanaba matamda mantra jadu sijinaki amadi mahaki mantrana mahaki yathangda adumak inke haibasini haibadi hypnotize tawduna magi wahida pangthaki haibasi hairam amadi sadhuna haibagi matung ina mama macha sadhugi matung induna yum adudagi thoraki haina tamnam amadi sadhuga loinena bus ama tongduna amuk chali haina mahang haiki asigi matungda nena haibagi matung ina police na kadai atai mafam da chali haina hangba matamda mahang na mafam amata khangde adubu mahak mafam kharadadi chali haina taklam adubu mahang na ningsingbada train tongduna sumakhoi ohum chali haiba wafam hairam adubu mahaki wafam sing asigi marakti yamna ngakpa wafam amana train tongduna chatlingai manungda sadhu aduna train adudagi machanupi adu train adugi mapanda langthoki haina hairam mahak tarang marang amada leikhe adubu thaudok adudi mahak sengna ningsingi hairami masigi makha tarakpada mahak matau karamna samudra mapan aduda leirambano haiba mahak khangde haina haikhiram amaromda harkes machanupi gi dabak yamna warami amadi mahakki mari mata kayasu paw asi tabadagi laki amadi makhoisu yamna wajaram nena adumak ungduna leiki police na nena gi wafam asida kayarak hana thajadabadagi hanna hangki adubu nena gi wafam di mahakna haikhiba khara asinatana karigumba amata hongkiramde police tawfam amata khangkide mahakki wafam asi chumlibra chumdabra masibu karamba case no matau karamna lusingani haiba wafam asida police mathayam sarami adubu police na di mahakki wafam asida thajabadi sungum ngamlamde adubu har case ti mahakki nupibu nungsi jabana thajabana wafam asida mahak chingnaba amata leiramde adubu
Inspector Patilnath hariba asina wafam asida toksinaba haijinabani haibasi mahakna yamna kana khanki amadi hiram asida mahakna tumina su leithoklamde police na ahanba call record ta fangkiba Yagnes hariba as yamna chingnaram matau karamna Yagnes na office ta numit nini laktaba amadi thiba khangdaba loinana Nenana numit nini mangluba wafam asiga naksin naramgadra haibasi police na yamna chingnaram masigi makha tarakda har case amadi nena police station da police na kokki amadi wahang pahang batauki case asigidamak police na chingnari bin nainada tongan mamakhangi interrogation kaya sijanaduna wafam kaya hangki amadi kuina wahang pahang tawba matamda mahakna haikiba wafam sing ngaihak leiraga ama maning mamang samnadana haiba horaki masigi batungda police na khangi crime tawbuna phana hai singlabasu police tagi di kaidong nungda thaidokpa ngamlo makata na police na wahang pahang tawba matamda case asida yauribi haital hariba angang nupi macha asidi police na Makoina wahang pahang tawba matamda langla langjin amata fangkide adubu police na thajaba leirami madudi akanba interrogation dagi ahongba laklabanina soidana makha taba sing adu khangba ngamlagani haina khalam masigi makha tarakpuda police na nainada akanba interrogation chathaba hoki amadi nupi police kaya sejanaduna mangonda akanba mawongda wahang pahang chathaki amadi itha thajadaba mawongda mahakki machanupi asi Yagnes amadi mahakka loinana hatkre haiba wafam ama hairaki adubu har case nadi wapam asi yaningdi maramdi mahangna mahakki nupida nongma fawba chingnaba lekhide adumak nuksinaduna leiba nupini mahakki nupina aduguma thabak tawba ngamloi haiduna mahangna khanki adubu nenagi machinmakna maral asi yajarakpa matamda har case ki thamoi kaikhiram har case na police ta haikiram inspector aina gi mungda awaba nungaitaba amata pikide nenagi ningba thungnanabagidama adu matam punamuk tohone aduga asuk chawba minamba ama aigi nupina torongani haibase ai magi machina haira phawbada ai thajaba ngamde inspector adubu har case hauji nangi na chanupi phangdri nangi na chanupi phangdaba sinang yarabro hauji ti nangi nupina sumarachi yajaredana na chanupi gi masa hek phangdri bo phawba ekoi case ase lemna toy asumna haikirami adubu nena amadi Yagnes na machanupi hali haiba wafamda nena na yajarabanina har case so aduma thajarami Mau amana magi aronba mari mai pak nananabagidama masamang na pokchaba machanupi hat pangamlakpa magi aningba thungnanabagidama makhata na taminase masigi makha tarakpada police na Yagnes hariba mi ase phagatki amadi wahong pahong batauki ahanbada case asidagi mahak ulai parai tawduna case asida mahak yaude haiduna ko chen honarami adubu mahakna wafam sing asi mathang yaraki plan punumak Yagnes na tawba oiramki Yagnes mechanical engineering oiba miyoi amani Yamna mahi masing hairabasu aningwa pangthokadaba thabak singda plan aduda mathang mai paklabasu plan aduda plan ama soiraklabadi kari oirakadage haibasi khanthabanga mahodaba miyaman phana hai singlabasu crime haibasidagi nanthokpadi 99% di nanthokpangam kidaba ngaktan mahakki machin hangba matamda ahobudagi Yagnes na hairakpada nenagi yumga mahak irap lamnadana mahaksu leki nena masak matok fajabi nupi aman mahakpu urubada Yagnes na ngaujaki Amaromda Yagnes matik chaba mi ama oibana nena su ngaujaram masida makoi anigi aronba mari ama leiraki asumna makoi anigi aronba mari asi phone da wari shanaba horoki amadi makoi anigi mari asi asum naksinaraki masidagi makoi anigi amata oibagi wakhanda plan amakak tawba horoki plan asidi numit asida Yagnes amadi nena amadi machanupi hetal Yum adudagi makhoi thoraki amadi Ahmedabad ta makhoi chatkhiram mafam adugi hotel amada makhoi leki hotel adugi maming Rahil Hotel asumna makhoi mafam aduda matai manau saduna hotel aduda leiram wafam asi police na hotel aduda thigatpa matamda check tawba matamda su hotel manager aduna makhoi leirambagi che chang puthoraki adubu Yagnes amadi nenagi mathangi plan asini ataba mina angap oigedaba wafam makoina piklibi chahi ni panta ngairibe hatel hatpa haina makoi anina lepna kiram masamang na pokchabi machabu karamna mamana hatpa mamana machanung sibagi wari ataba kayage thamoida phummungamdaduna milu pirang sinthanaribani taibang nasida adubu naina masage aningba apamba amakhakna masamak plan aduda yakhiram ahanbada hotel aduda piba kang hidakki all out ki liquid mahi adu Yagnes na lawthoki amadi haitel hariba angang asida makhoi anina namduna pithaki adubu
Madu thaknaba matungda angang asi sidabadagi Yagnesna angang asi phamungda namsinduna makhauri metnabi amadi mahakki hek apokpi mama nenana haitalgi machin menshinduna angang adu hatkirab asumna angang adu halaba matungda nenana makhut magna atumba angang ama manana bagidamak fina ningthizana yomsinbiram amadi ayuk anganba amada hotel adudagi makhoi thoroki hotel adudagi thoroklaba matungda bus amada makhoi tonglami bus aduda angang adu nenana pamlami bus aduda tongliba misingna khanglamde madudi angang asibu pamlibi mama asina hek pokchabi machabu hatlaga pamlibani haibasi kanagumma matana khangba ngamkidi madudagi makhoi lamhang amada kumki lamhang adudagi khara chatlaga turen mapan amagi mongsong amada angang adugi asiba masa adu mafam aduda hundoklamki masigi matangda swagatam hotel hariba mafam asida makhoi ani anowa plan amagidamak leiram makhoi ani gi wafam asini khwaidigi ngakpa wafam asi nena plastic surgery tawduna hanagi nena asidagi khara sakpham manadaba nupi ama oinananabagidamak plastic surgery tawnananabagidamak makhoi ani plan loikirami plastic surgery toruba matungda masak onthoktuna mafam aduda amuk laklaga Yagnes amadi Nainagi anoba punsi ama hounananabagidamak makhoi anina plan ama sagatpa loiki adubu crime tawbamina tumba chaba yadabagum Yagnes na police na mahakbo khangba sungam ngamloi haiduna thajakiba adu mabukningda khajiktang chingnarami crime ama tawrurabanina mahak Nainagi yumda kari tawri police na kari tawri haibo wafam amakak mahak khangba pamlaki masida mahakna mafam aduda leiba mamanaba amada call tawrami amadi mamanaba aduna police na mahak thiba kuire nangi phone na hankai op lei pau asi mahak haige tawbani haiduna mamanaba aduna hairaki wafam asi tabada Yagnes masa thak thak nikhi amadi masa pumba humang karami masigi makha tarakpada mahak plan ama laki masigi makha tarakpada mahak Nainaga amuk anoba plan amagi mawata naki Naina nangsu aisu awaba tadanaba lambi ama khagle madu natrabadi ibani jail da soidani changlagani matam khara leiraga irang se khara nema kanda surgery se amuk tawsi asumna mahakna haiki amadi makha tarakpa plan amada mahakna sadhu amana mantra tawduna mahakpu chenmani amadi angang adu train adudagi thadakhibani amadi mahakna samudra mapan amada thamlambani haibo wafam ase haine nenabagidamak sinaki amadi masimak nenana su pangthoki adubu pomnamak fail oiki maral yajarba matungda haitalgi asiba hundokpam police na Yagnes ta tahanki haitalgi asiba masa mafam aduda leiramki har case mathamoi kai kiram har case na police ta haikiram nongmata mahaki nupina macha nupibu kupangna pawba thadi makhoi ani chahi tara leminaba matamdasu Nainana nongmata nungaitaba amati Nainaga nongmata khana saunobagi thawdo amata thokiba leite hairam adugum labi mama aduna ngasidi mahaki macha nupibu hatpa aduda mathamoi shokna tengtharam nupa nupi anigi mari punsigi khongloi oibada chanadre hairabadi court na nupa nupi ani adu khaidokna duna divorce tawbagi khudong chaba piri asigumba lambi asina ijat mangani ijat leite haina khanbadagi atopa asamba lambi ama thiduna pangthokna bhonabada thabak aduna kaidongaida mai pakpa haibasidi oithoktabani masigi makha tarakpada IPC gi section kayada maral losin bagi damak mi hatpagi damak section kayada makhoi anibu mapunsi chupa fadok pigi mama amagi tampaktagi machagi nungsibagi wari kaya marum tarabasu thokli male masida nungsi haitrabi mama kayagi matambaktagi machabu pamduna poduna yokcharpi machabu masamaki makhutna machabu hatpang nambagi wari kayasu ngasigi wari asidagi loksin biu apabatamak phattabadi nakanda thambiu thorum asibu YouTube ta tabiri basingna subscribe tawbidrabadi channel asibu subscribe tawbiu amadi pambirabadi like tawbiu pambidrabadi adomna dislike tanami mathangda case ama puduna lakchage chection biu pungning wakhal phathabiu sana leipak tang leipak iramdamna yaifare tabiri basimu James Hegurjamna amukana khurumjai